ngasi matam-matamgi wafamda pujarakli. January 18 statehood ki wahanthok mapung pharabara. Manipur bu leibak sigi saruk ama oihananabagidamag leibak sigi lusingba mihut singa Manipur gi ningthau Bodasandraga major agreement khuyek pinakiba ado September 18 Englishing amaga chamapan nipugamapan dani. Agreement sigi matungina October 15 Englishing amaga chamapan nipugamapan dagi Manipur leibak sigi phiba nungda tinduna masigi saruk ama oirakibani. Leibak sida tilaba matungda state asibu tongan ba thakta thamlakre aduga Manipur gi miyamna akanba khongjang sangsilakpadagi January 18 Englishing amaga chamapan humbudraga nithoidagi mapung phaba state ama oirakre. Leptana chenthaba matamgi chelna putharaktuna Manipurna statehood phangkiba January 18 asi ngasidi chahi 52 helabagi matung chatliba kumja 2023 sigi leiraida amuk yairare. Manipurna leibak sigi mapung phaba state ama oirakhiba sahi 52 mapung phare. Adubu sanglaba mirol amagi chahi tangkhai sansillaklaba matam asida haujiksu hangba yariba amasung hangpham thokliba wafamdi ngasigi Manipur malemgi chawkhalakliba leibak singi manungda mangjil tharakliba leibak sigi mapung phaba state ama oibagi chapchaba masaktu oiba ngamlabara haibasini. Wahang sigi pakhum Manipur leibak sida tinduna masigi saruk ama oikibada khwairambal kaithelgi samu makhongda khusam naraga thabal chongkiba miyoi singdu haujiksu hingba yauramlagadi khumba yauhaningi. Amatta laikhidraba oiragasu thabal chongduna khubak khukibadu haujik phawba masak maming hongdana chap chana lairiba political party oidrabasu miyamgi thogal tawduna leibak ngakani haikhiba party yawbanina party dugi leihawriba chada nauda singna oirabasu khumlau masina harau nungaiba phongdokhriba adugi wahanthok laihangani. Maram chabani haibasu takani natrabadi Manipur gi wayel thauda sathananabagi Manipur Constitution Act 1947 gi makhada pangthokriba mikhal aduda mai pakpa ngamhaudraba mai paklabasu majority command tauba ngamhaudabadagi khongbanda taduna leibadagi lengak paigadaba singnasu paiba phanglaroi haiduna harauba phongdokhibani haibasi hena mayek senglakani. Maramdi Manipurna leibak sigi mapung phaba state ama oirakpa chahi 52 mapung pharaba phawbada haujik oiriba state sigi phibam sibu karino masibu chahi 52 suraba state amagi oipham thokpa masakla. State asi masagi makhongna maromdom lepchaba ngamba oiraba phibam amada leiraktri. Health education yauna sector pumnamakta atopa state singdagi sothari. Road connectivity gi yauna infrastructure da yenglurabasu matik sare haiba yadri. Leiriba chingmi tami singi marakta miyoi khuzok kharana machinjak wataba nungai yaifaba miyoi sing oirabasu ayamba miyoi singdi semitlonda khwang yongna puthari. Miyamda senthok piba ngamba poram pomit udri masagi chanaba phangpham thokpa thabak phangba yaraba miyoi kaya ngauchatnaduna leirakpadagi illegal oiba thabak kaya chatharaktuna thohaningdaba crime kaya su thokli. Mipum khudingmak khetnaba manadaba thaksingda oirabasu masagi pukchak singi mapu oijaba ngamdri. Maram asina oiriba phibam asibu sanglaba chahi 52 mapung phaba state ama oiraklaba Manipur gi oipham thokpa maithongla haibani. Adubu masi pumnamak asi kanana thaudang laudabadagi no teksakna kanana pugadage leibak sigi mapu oiriba union laingakta tainagadra natragana Manipur miyamgi mihut oikribasing aduda tainagadra. Adubu ngasidi Manipurna mapung phaba state ama oiraklabanina
ꯊꯥꯛꯁꯤ ꯌꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯂꯩꯈ꯭ꯔꯤꯕ ꯂꯩꯉꯥꯛꯁꯤꯡꯒꯤ ꯂꯩꯉꯥꯛꯂꯣꯟ ꯍꯪꯒꯠꯅ ꯌꯦꯡꯕ ꯆꯨꯝꯒꯅꯤ꯫ ꯆꯨꯝꯅ ꯇꯌꯦꯡꯕ ꯈꯛꯇ ꯅꯠꯇꯅ ꯅꯩꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯏ꯫ ꯃꯗꯨꯇꯗ ꯌꯥꯎꯈ꯭रिꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗ ꯍꯟꯅ ꯊꯣꯛꯂꯛꯍꯟꯗꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯆꯥꯛꯊꯨꯡ ꯐꯤꯊꯨꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯗꯨꯅ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯈ꯭ꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 70 ꯁꯨꯅꯅꯕ ꯈꯥꯏꯗꯣꯛꯄ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯧꯒꯅꯨ꯫ ꯃꯅꯤꯄꯨꯔ ꯃꯤꯃꯥꯟꯅꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯊꯝꯖꯔꯤ꯫